ꯑꯍꯜꯅ ꯑꯉꯥꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯜ ꯑꯃ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯅꯝꯕꯔ 1ꯒꯤ ꯁ꯭ꯄꯦꯁꯦꯜ ꯖꯖ ꯄ꯭ꯔꯣꯛꯁꯣ R.K. ꯃꯦꯝꯁꯥꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯣꯌꯦꯜ ꯄꯤꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯛꯇꯣꯕꯔ ꯑꯃꯁꯨꯡ ꯅꯕꯦꯝꯕꯔ ꯊꯥꯗ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯜ ꯑꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯗꯨ ꯊꯧꯗꯣꯛꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯈꯤꯕꯅꯤ꯫ ꯀꯣꯔꯠ ꯑꯁꯤꯃꯛꯅ ꯑꯍꯜ ꯑꯗꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 10ꯗ ꯄ꯭ꯔꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯍꯥꯛꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨ ꯂꯥꯎꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈꯤꯕꯅꯤ꯫ ꯀꯟꯕꯤꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗꯒꯤ ꯉꯁꯤꯒꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯁ꯭ꯄꯦꯁꯦꯜ ꯄꯤ.ꯄꯤ.ꯑꯦ. ꯅꯤꯜꯆꯟꯗ꯭ꯔꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯕ ꯕꯤꯛꯇꯤꯝ ꯑꯗꯨꯗ ꯀꯟꯕꯤꯛ ꯑꯁꯤꯅ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯂꯣꯏꯅꯅ ꯕꯤꯛꯇꯤꯝ ꯑꯗꯨ ꯑꯉꯥꯡ ꯐꯥꯎꯕ ꯎꯅꯍꯟꯈꯤ꯫ ꯃꯔꯤ ꯃꯇꯥꯁꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯤꯛꯇꯤꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯂꯣꯟꯆꯠꯀꯤ ꯋꯥꯡꯃꯗꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯂꯣꯏꯗꯕ ꯃꯑꯣꯡꯗ ꯆꯩꯔꯥꯛ ꯀꯟꯕꯤꯛ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯤꯍꯟꯅꯤꯡꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯟꯕꯤꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯤꯅꯕꯁꯨ ꯀꯣꯔꯠꯇ ꯍꯥꯏꯖꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯟꯕꯤꯛ ꯑꯗꯨꯒꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯀꯟꯕꯤꯛ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 69 ꯁꯨꯔꯕꯁꯨ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕꯅ ꯃꯍꯥꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯁꯧꯒꯠꯄꯤꯕ ꯃꯊꯧ ꯇꯥꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯀꯟꯕꯤꯛ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ ꯊꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯖꯤꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯃꯁꯨꯡ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯕ ꯃꯇꯝ ꯑꯁꯤ ꯀꯁꯇꯗꯤꯗ ꯂꯩꯔꯛꯂꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯒ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯂꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯀꯣꯔꯠꯅ ꯁ꯭ꯄꯦꯁꯦꯜ ꯄꯤ.ꯄꯤ. ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯀꯟꯕꯤꯛꯀꯤ ꯋꯥꯐꯝ ꯇꯥꯕꯒ ꯂꯣꯏꯅꯅ ꯀꯦꯁꯀꯤ ꯔꯤꯀꯣꯔꯗ ꯌꯦꯡꯂꯒ ꯀꯟꯕꯤꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯗ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯦ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨ ꯑꯍꯜ ꯂꯃꯟꯅ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯊꯝꯕꯒꯤ ꯇꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯥꯡꯍꯟꯗꯨꯅ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯂꯣꯟꯆꯠꯀꯤ ꯋꯥꯡꯃꯗ ꯑꯉꯥꯡ ꯐꯥꯎꯕ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯗꯨ ꯃꯥꯡꯍꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯝꯅ ꯅꯦꯝꯂꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯨꯟꯅꯥꯏꯅ ꯇꯔꯥꯝꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯀꯣꯔꯠꯅ ꯌꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯗ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯑꯀꯥꯏꯕ ꯑꯣꯏꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯟꯕ ꯑꯁꯤ ꯆꯥꯅꯕ ꯋꯥꯠꯂꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯕꯤꯛꯇꯤꯝ ꯌꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯔꯠꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯂꯒ ꯀꯟꯕꯤꯛ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯍꯟꯅꯅꯕ ꯑꯃꯁꯨꯡ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯅꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯐꯥꯏꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯗꯕ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯟꯐꯝ ꯑꯗꯨ ꯀꯟꯕꯤꯛ ꯑꯗꯨꯗ ꯄꯤꯕ ꯌꯥꯕ ꯁꯦꯟꯐꯝꯗꯒꯤ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯧꯈꯠꯂꯒ ꯀꯣꯔꯠ ꯑꯁꯤꯗ ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯈꯟꯈꯤ꯫ ꯕꯤꯛꯇꯤꯝ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯦꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯕꯤꯛꯇꯤꯝ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯔꯠꯅ ꯄꯟꯈꯤ꯫ ꯕꯤꯛꯇꯤꯝ ꯑꯗꯨ ꯑꯉꯥꯡ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯟ ꯊꯨꯝꯒꯤ ꯃꯊꯧ ꯇꯥꯒꯗꯕ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯅ ꯕꯤꯛꯇꯤꯝ ꯑꯗꯨ ꯁꯣꯏꯗꯅ ꯆꯩꯊꯦꯡ ꯅꯪꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯕꯤꯛꯇꯤꯝ ꯑꯁꯤꯗ ꯂꯨꯄꯥ 6,00,000 ꯕꯤꯛꯇꯤꯝ ꯀꯝꯄꯦꯟꯁꯦꯁꯟ ꯐꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯁ꯭ꯀꯤꯝꯗꯒꯤ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯁꯤ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯅꯕꯁꯨ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ MP ꯖꯣꯟ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ ꯍꯧꯔꯒ 18 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯑꯦꯛꯠ (MGNREGA)ꯕꯨ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯒꯦꯔꯦꯟꯇꯤ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯦꯟꯗ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ (GBG ꯔꯥꯝꯖꯤ 2025) ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯂꯤꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ
SPI MPJꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ MP ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯂꯧꯊꯣꯛꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯇꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯇꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯜꯆꯔꯒꯤ ꯃꯃꯤ ꯍꯦꯟꯅ ꯇꯥꯍꯟꯕ ꯚꯥꯔꯠ ꯃꯥꯇꯥꯅꯆꯤꯡꯕꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯍꯥꯞꯅꯅꯕ ꯈꯟꯅꯕꯗ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈꯤꯕꯗ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ RBIꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ ꯑꯗꯨꯗ ꯃꯤꯗꯤꯌꯥꯅ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗ RBI ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯑꯃꯁꯨꯡ APJ ꯑꯕꯗꯨꯜ ꯀꯂꯥꯝꯅꯆꯤꯡꯕꯒꯤ ꯁꯛꯇꯝꯁꯤꯡ ꯑꯀꯛꯅꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯤꯡꯗ ꯍꯥꯞꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯗꯤꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯔꯕꯤꯟꯗ ꯀꯦꯖ꯭ꯔꯤꯋꯥꯜꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ AAPꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗ ꯂꯛꯁꯃꯤ ꯑꯃꯁꯨꯡ ꯒꯅꯦꯁꯅꯆꯤꯡꯕꯒꯤ ꯁꯛꯇꯝ ꯍꯥꯞꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ AAPꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ BJPꯅꯁꯨ AAPꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯔꯤꯖꯦꯛ ꯇꯧꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝꯁꯤꯡ ꯍꯥꯞꯇꯨꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯁꯤ ꯑꯗꯨꯉꯩ ꯀꯨꯝꯖꯥ ꯏꯪ 1954ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ 100ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯪ ꯇꯞꯄ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯂꯧꯅꯔꯛꯂꯤꯕꯅꯤ ꯍꯟꯗꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ MG ꯅꯔꯦꯒꯥꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯂꯒ ꯔꯥꯝ ꯍꯥꯏꯅ ꯈꯣꯟꯊꯣꯛꯄꯤꯕ ꯋꯥꯍꯩ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯄꯨꯝꯅꯃꯛ ꯃꯨꯠꯊꯠꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯃꯔꯥꯜ ꯁꯤꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯊꯥꯖꯅꯔꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯁꯤꯡ ꯑꯃꯨꯛꯀꯁꯨ ꯆꯥꯗ ꯇꯔꯥ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯑꯁꯥꯝꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯂꯒꯅꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯣꯔꯊ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯗ BSF ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯑꯇꯣꯞꯄ ꯆꯥꯗ ꯇꯔꯥꯒꯤ ꯆꯥꯡꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯑꯁꯥꯝꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯥꯝꯒꯤ ꯆꯕꯨꯋꯥꯗ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 5ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯗ 90ꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯤꯕ ꯃꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯆꯥꯗ ꯇꯔꯥꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯃꯁꯥꯅ ꯑꯁꯥꯝꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯆꯤꯟ ꯆꯠꯄ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯇ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯍꯟꯃꯤꯟꯅꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯣꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯆꯍꯤ 5ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯤ ꯁꯦꯈ ꯍꯁꯤꯅꯥ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯍꯥ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯑꯀꯟꯕ ꯏꯍꯧꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯉꯥꯛ ꯄꯥꯏꯔꯛꯂꯤꯕ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯅ ꯃꯊꯪ ꯆꯍꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯧꯅ ꯁꯦꯝꯈꯤꯕ ꯅꯦꯁꯅꯦꯜ ꯁꯤꯇꯤꯖꯦꯟ ꯄꯥꯔꯇꯤ NCPꯒꯤ ꯂꯨꯆꯤꯡꯕ ꯍꯁꯅꯦꯠ ꯑꯕꯗꯨꯜꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯉꯥꯟ ꯇꯥꯍꯟꯒꯅꯤ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯇꯣꯈꯥꯏ ꯇꯥꯅꯤꯡꯕ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯁꯧꯒꯠꯀꯅꯤ ꯑꯃꯁꯨꯡ ꯆꯪꯖꯐꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯕꯨ ꯃꯆꯦꯠ ꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯁꯅꯦꯠ ꯑꯕꯗꯨꯜꯂꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯥꯡꯊꯣꯛꯄ ꯏꯂꯦꯛꯁꯟꯒꯤ ꯔꯦꯂꯤ ꯑꯃꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ
ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯤꯀꯟ ꯅꯦꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯈꯛꯇꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟ ꯐꯥꯎꯅꯔꯤꯕ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯖꯦꯅꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯩꯔꯛꯁꯤꯗ ꯉꯔꯥꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯣꯔꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯃꯊꯧ ꯄꯥꯡꯊꯣꯛꯄ BSFꯀꯤ ꯕꯤꯄꯤꯟ ꯀꯨꯃꯥꯔ ꯁꯤꯡ 35 ꯀꯧꯕ ꯐꯣꯔꯁ ꯑꯁꯤꯒꯤ 38 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯙꯔꯃꯅꯒꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯍꯦꯁꯄꯨꯔ ꯕꯣꯔꯗꯔ ꯑꯥꯎꯠꯄꯣꯁꯇ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯄꯥꯔꯁꯣꯅꯦꯜꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯒ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯑꯒꯔꯇꯂꯥꯗ ꯂꯩꯕ GB ꯄꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯗꯨꯅ ꯀꯥꯞꯊꯣꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯑꯣꯠꯄꯤꯕꯗꯒꯤ ꯀꯨꯀꯤ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯅ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯅꯤꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ ꯂꯩꯔꯤꯕ ꯕꯥꯝ ꯀꯨꯀꯤꯁꯤꯡꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯦ ꯃꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯅꯕ KHRC ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯔꯤ KHRCꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯕꯥꯝ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯤꯡꯕꯨ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯐꯥꯖꯤꯟꯕ ꯇꯝꯊꯤꯅ ꯐꯨꯕ ꯑꯃꯁꯨꯡ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯥꯔꯃꯤꯅ ꯐꯥꯖꯤꯜꯂꯤꯕ ꯚꯤꯂꯦꯖꯔꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ KHRCꯅ ꯗꯤꯃꯥꯟ ꯇꯧꯔꯤ KHRCꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯅ ꯕꯥꯝ ꯀꯨꯀꯤ ꯚꯤꯂꯦꯖꯔꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯊꯥ ꯑꯁꯤꯒꯤ 28 ꯆꯍꯤ 60 ꯁꯨꯔꯕ ꯂꯧꯃꯤ ꯑꯣꯏꯕ ꯁꯪꯂꯤꯌꯥꯟ ꯊꯥꯡ ꯀꯧꯕ ꯃꯤ ꯑꯃ KNA ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯪꯂꯤꯌꯥꯟ ꯊꯥꯡꯒꯤ ꯃꯊꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ KNAF ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯃꯤꯗꯤꯌꯥ ꯋꯤꯡꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯁꯪꯂꯤꯌꯥꯟ ꯊꯥꯡ ꯑꯁꯤ ꯃꯤꯆꯝꯅꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯂꯩꯍꯧꯂꯨꯞ ꯑꯃꯠꯇꯒ ꯌꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯐꯥꯖꯤꯜꯂꯤꯕ ꯚꯤꯂꯦꯖꯔꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 5ꯗ ꯂꯔꯥꯝꯁꯥꯟ ꯕꯥꯝ ꯀꯧꯕ ꯑꯃ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗꯒꯤ ꯐꯥꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯍꯥꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯤꯂꯤꯇꯔꯤ ꯀꯦꯝꯞꯀꯤ ꯃꯅꯨꯡꯗ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯇꯝꯊꯤꯅ ꯑꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯔꯝꯈꯤ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯁꯤꯇꯥꯒꯣꯡ ꯍꯤꯜꯒꯤ ꯖꯨꯔꯥꯆꯔꯤ ꯗꯦꯒꯤ ꯅꯥꯂꯥ ꯑꯃꯁꯨꯡ ꯕꯟꯗꯔꯥꯃꯟ ꯄꯥꯛꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯃꯗꯤ ꯃꯤ ꯐꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯖꯨꯃꯥ ꯚꯤꯂꯦꯖꯇꯒꯤ ꯆꯍꯤ 12ꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤ 18 ꯐꯥꯖꯤꯟꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯁꯇꯗꯤꯗ ꯊꯝꯂꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯕꯥꯝ ꯀꯨꯀꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯝꯃꯨꯅꯤꯇꯤ ꯈꯛꯇꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯀꯛꯅꯕ ꯀꯥꯡꯂꯨꯞ ꯀꯜꯆꯔ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯁꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ ꯂꯩꯔꯤꯕ ꯕꯥꯝ ꯀꯨꯀꯤ ꯃꯤꯌꯥꯝꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ KHRCꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯅ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯒꯅꯤ ꯍꯥꯏꯔꯤ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯒꯗꯕꯅꯤ KCP ꯇꯩꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨꯡ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯂꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯤꯇꯩꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯀꯣꯜ ꯑꯣꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯋꯥꯟ ꯃꯦꯟ ꯋꯥꯟ ꯄꯣꯁꯠ ꯗꯤꯃꯥꯟ ꯇꯧꯔꯛꯂꯕꯁꯨ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯀꯥꯎꯈ꯭ꯔꯕꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒ ꯃꯄꯥꯟꯒꯤ ꯃꯤꯌꯥꯟꯆꯥ ꯈꯔꯒ ꯂꯧꯇꯨꯅꯗꯨꯅ ꯀꯝꯄꯤꯇꯦꯟꯁ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯍꯥꯏꯅ ꯁꯛꯅꯥꯏꯔꯕꯁꯤꯡ CSOꯁꯤꯡ ꯃꯍꯩꯔꯣꯏꯂꯨꯞꯁꯤꯡꯅ ꯋꯥꯀꯠꯇꯨꯅ ꯂꯥꯛꯄꯗꯨ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯕꯗꯨ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟ of Eradication of Public Enemyna ꯊꯤꯖꯤꯟꯕꯗ ꯈꯪꯕ ꯉꯝꯂꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯑꯃꯁꯨꯡ ꯁꯦꯞꯇꯦꯝꯕꯔ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯈꯤꯕ ꯋꯥꯀꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯀꯃꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ NCTE ꯔꯤꯒꯨꯂꯦꯁꯟ 2024ꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯋꯥꯡꯃꯗ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯑꯣꯖꯥꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯈꯔꯅ ꯁꯨꯞꯅꯇꯒꯤ ꯂꯅꯥꯏ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯔꯥꯟ ꯑꯍꯨꯏ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕꯗꯒꯤ ꯊꯤꯖꯤꯟꯕꯗ ꯐꯪꯂꯛꯄꯗꯨ ꯃꯤꯗꯤꯌꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ
Head of Teachers Education Din Oiribisingna Aran Akhuisingda Saugaliba Sikudaki Lepkadabani, Professor Maishnam Premlata Pung Nifuganipan Manunga Tabaki Potagadaban Wapamsu, Sirol Sitapali. Impal Sekul Lambi Banmiam Sagatpiu, Matam Kaki Mamandi Hauna Impal Sekul Lambi Paring a Si Sambina PR Lenga Amadi PR Lenga Clark Nagi Mamanga, Lerama Matam Dugi Lenga Tahanan Hijakrabasu, Nakong the Haptapa, Kariguma Makalamati response Pirakrababu, Yening the Pong Doctuna. Heng December kitang kunga mari digi pangai Sekul Lambi paring asi matam kaktana thingbigi khongjang changsin gadawriba sida miyamna mapung phana sokat piu haina Imphal Sekul Road Joint Development Committee na sirolamada appeal torakli gun amasum bomb attack ta Pakistan ki police personnel manga sikri Pakistan ki awang nung supta makhoi ki gari edu bomb amasum nongmai ni attack tawduna ambush tawrakhibada Pakistani police personnel manga laiba pokonumite sikri haina Provincial Police na pungdokri. Miyay singadur no may kablak tringay ki mamang day improvised explosive na singna hana gari edu target rakhi. Madudo officer Maria masum driver edu sikhiya na Provincial Police na iri. Laipa poponumi ki etik edu gidama kana gumba group amatana makoy na taubani pungdokri. Kerala da angang munna bada mapurayba mamana angang ani hatkre makoy su suicide tawdun sijakri. Maki masa sing magi kaina kraba nupida amuhana pikhinabagi aroiba matamadu yokshalakibaga nupa ama masumaki mamana Kerala da makoy yumda anga ani edu hatkri police ki matungina mama masa nupa do suicide tawjiduna masa matumnu sijakri angak pathamoi su pathawdu wasi Kannur district ki manungda leiba Raman Thali khungwang thokibani police na uya keti sai yankhai ke taru magi masa nupa Kaladaran kaiti say kuntra kataruk amasum magi masasing hima say taru amasum kanan say anin numay sunumita makoy yum na sinapangkit. Investigators sing na nupa amasum haki mama duna angang sing aduda pesticide sing yansin ba sangom pitakya ni sing nari ka adudagi sangom amasum pesticide yaw bottle ama pangki haksang sing adu postmortem examination sing loikre amasum anga ani aduda hu pitaki haiba khangle na police officer amana haki Madugi matungda kaladar amasum mama usas hu thaki amasum kona thauri yalaga sikhiaina officer sing aduna sumakhatana spondokhi ari tantana sum mem na thamjage duga hausu kuina di mem paus matang solution jeragi makhata banau update mem puna ngaminasi